Nasase karigumba kanda thuna yam laina saugunba thengnaba yaubra natraga mi ataigi tawthorokpa thabakna sahonba yaubra thabak tawminaba mina nangna tawba thabakki mana lawkhibu oigera masak khangdaba kanagumba amana nangi lambi thatlaga chatkibu oigera natraga nangna haibada sungta tadaba namanabana sahonba oigera adubu karigumba aina si hairagadi ing tapna lainaba lambi lay sangsana nangonda ayetpa piningba pirasu yamna mathong marang khangdaba phibamda leiba oirasu achetpa wakhalon mindset ama semnaba lambi lay ngasidi aikhoina migyeng taminani thainagi stoicism gi philosophy gi matam naidraba pautakna pukningbu karam haina mapung phana laksangani itihasta yamna powerful oiba mi mayamgi maraktagi ama Marcus Aurelius na Roman Empire palammi ing tappa wakhalon ga loinana Seneca philosopher advisor ama oirami mabu namthak tawduna loi thaki adubu magi ing tappa mong hadaba matawna awawa mayunaki Epictetus minay ama oina poki adubu mana taami asengba freedom di puningbu khudum chanbadagi phangani Sigi Stoic ki maming leiraba afawa mayamsina pautak hairambada natana makhoigi wakhalon sida yumpham oiraga hingki aduga ngasidi makhoigi wisdom loksingsina nangi punsibu hongdokpa ngamgani Stoicism na aikoida tae aikoida thokpa poto aikoina control tawba ngamde adubu aikoina karamna pakhum pige haibado control tawba ngami aikoina maru oina khangadabadi aikoigi pungda phawribado mapalgi thabakna thoganba natte nangi wakhalona sembani kanagumba amana usittana wa ngangba kanda makhoigi wahaiduna nangi thamoida soganba natte makhoigi wahaiduda nangna thamba achum aralgi wareptunani nangi wakhalona thamba mijengdo hongdoktuna nangi asawna horoktringaida sawningba pohandaba yai Stoic ki akhwaidagi mapangal kanba khulai mayangi marakta amadi ngahak lepa post tawani makhoigi pakhum pidringaida react tawdringaida mikup ama leptuna nasana thanda wahang hangjau masi aigi control gi manungda leibra karigumba leitragadi madu thadokho karigumba nangi control gi manungda leiragadi maram chana pakhum pikho puningdagi phawrakpuduna pakhum piganu sigi isam chamba practice na nangbu masing thingamdraba ninganaba mayamdagi ngakthokani Stoicism na hairise nangi emotions puningda phawrakpadu namthau haiba natte makhoina hairise puningda phawrakpadu khangmu understand tau haibani masidi nangi mental wakhalondu kanhallu haibani emotions na control tahonganu haibani maramdi karigumba amatana nangi nungi santido thugaiba ngamdanaba khajik khajik tawduna numit khudingi nasana thanda ningsingjau ngasidi aigi pukningbu kanaptana control taholoi aigi wakhalongi aina master ni atopa powerful oiba Stoic ki wakhalon mawong amana amor fati love your fate haibadi nangona tawriba thoibado thakdokpagi mahutta taramna okpani punsida thengnarapa challenge khudingma khudong chaba amagum yengu nasa chawkhatnaba grow tawnaba tawriba thokliba asengbado mayoknadana fight tawbagi mahut accept taw nasana yajaba horokpa matamda makalamba pukninggi shanti phangani nawonda Stoics na thajai punsida ayetpa apanba khudingmak lotlaga leiba khudong chaba amagi masak oina punsina nangbu tuhatpiba matamda pungning wakal hanthaganu hanadagi hena napangal kanna hogalaknaba chance amani khallu sigi wakhalon mindset ta hongdokpasina nangi punsibu honganba ngamgani Stoicism na taami lamchat phajabana akhwaidagi aphabani minungsi leina fana thawna fana leibada focus tawbana nangi punsigi akhwaidagi ningthungba oigani sigi wakhalon sida punsi hingbana migi opinion thabakna nangi mathakta power leirambadu mangkhini Stoicism se wangolon philosophy khak natana punsi hingbagi lambi amani
Sigi wakhalonsida yumpham oiraga nungtigi practice tawbana nangna semgalakpa ngamgani achetpa wakhalon maduna nangbu phibam ama hektada ing tapna lehenba. Aduna ready oiro nangi pungningbu control tawnaba, ready oiro nangi ing tapna leiba punsida mina yetpa ngamdanaba. Maramdi kaidawnungda sungsao saodanaba, kaidawnungda mina ayetpa oidanaba power di hanadagi nangi nungda yauraga leire.